ꯃꯌꯥꯝꯕꯨ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯇꯨꯡꯒꯣꯜꯅ ꯅꯣꯂꯨꯛꯅ ꯈꯨꯔꯨꯝꯖꯔꯤ. ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯀꯥꯎꯕꯤꯒꯅꯨ. ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ. ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯗꯤ ꯏꯅꯥꯎꯅꯨꯄꯥ ꯑꯃꯅ ꯃꯍꯥꯛꯅ ꯃꯄꯥꯟꯗ ꯊꯕꯛꯀꯤ ꯆꯠꯂꯨꯕꯗ ꯊꯦꯡꯅꯔꯛꯄ ꯑꯀꯤꯕ ꯋꯥꯔꯤ ꯑꯃꯈꯛꯅꯤ. ꯃꯌꯥꯝ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ. ꯑꯩꯒꯤ ꯃꯤꯡ ꯌꯥꯏꯐꯕ ꯀꯧꯖꯩ. ꯑꯩ ꯖ꯭ꯋꯦꯂꯔꯤꯒꯤ ꯀꯔꯕꯥꯔ ꯇꯧꯕ ꯃꯤꯑꯣꯏ ꯑꯃꯈꯛꯅꯤ. ꯑꯩꯒꯤ ꯀꯔꯕꯥꯔꯁꯤ ꯌꯥꯝꯅ ꯇꯣꯡꯏ ꯃꯔꯝꯗꯤ ꯑꯩꯅ ꯃꯄꯥꯟ ꯂꯝꯗꯒꯤ ꯄꯣꯠꯁꯤꯡꯗꯣ ꯌꯥꯝꯅ ꯍꯣꯡꯅ ꯊꯥꯗꯣꯛꯍꯜꯂꯛꯄꯒꯤꯅꯤ. ꯗꯦꯜꯂꯤꯗ ꯑꯩꯒꯤ ꯏꯟꯗꯣꯝꯆꯥ ꯑꯃ ꯃꯥꯒꯤ ꯅꯨꯄꯥꯒ ꯄꯨꯂꯞ ꯌꯨꯝ ꯍꯣꯡꯗꯨꯅ ꯂꯩ. ꯃꯥꯒꯤ ꯃꯇꯦꯡꯗꯒꯤ ꯑꯩꯅ ꯑꯩꯒꯤ ꯀꯔꯕꯥꯔꯁꯦ ꯆꯥꯎꯈꯠꯄ ꯉꯝꯖꯔꯤꯕꯅꯤ. ꯏꯟꯗꯣꯝꯆꯥꯅ ꯄꯣꯠꯁꯤꯡ ꯑꯗꯣ ꯊꯥꯗꯣꯛꯄꯤꯔꯛꯄꯁꯨ ꯌꯥꯎꯏ. ꯑꯗꯨ ꯅꯠꯇ꯭ꯔꯕꯁꯨ ꯑꯩꯅ ꯑꯣꯏꯅ ꯆꯠꯂꯒ ꯂꯧꯕꯁꯨ ꯌꯥꯎꯏ. ꯑꯩꯅ ꯑꯆꯠ ꯈꯨꯗꯤꯡꯒꯤꯗꯤ ꯑꯩꯈꯣꯏ ꯏꯟꯗꯣꯝꯆꯥ ꯈꯣꯏꯗ ꯑꯗꯨꯝ ꯂꯩꯕꯅꯤ. ꯏꯟꯗꯣꯝꯆꯥꯁꯤꯅ ꯗꯦꯜꯂꯤꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯅꯔꯁ ꯑꯣꯏꯗꯨꯅ ꯂꯩꯕꯅꯤ. ꯑꯗꯨꯒ ꯀꯀꯥꯁꯤꯅ ꯄ꯭ꯔꯥꯏꯚꯦꯠ ꯕꯦꯡꯛ ꯑꯃꯗ ꯊꯕꯛ ꯇꯧꯏ. ꯃꯈꯣꯏ ꯑꯅꯤꯃꯛ ꯄ꯭ꯔꯥꯏꯚꯦꯠꯇ ꯉꯥꯛꯇ ꯊꯕꯛ ꯇꯧꯕꯅꯤꯅ ꯄꯩꯁꯥꯁꯨ ꯌꯥꯝꯅ ꯐꯪꯕ ꯑꯣꯏꯔꯝꯗꯦ. ꯀꯣꯟꯅꯗꯤ ꯑꯩꯈꯣই ꯏꯟꯗꯣꯝꯆꯥꯁꯨ ꯃꯈꯣꯏ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯀꯣꯛ ꯑꯃꯒ ꯃꯔꯝ ꯑꯃꯗꯒꯤ ꯈꯠꯅꯕꯗꯒꯤ ꯊꯕꯛ ꯇꯣꯛꯄ ꯇꯥꯔꯝꯃꯤ. ꯃꯔꯝ ꯆꯞ ꯆꯥꯕ ꯑꯗꯨꯗꯤ ꯃꯌꯥꯝꯗ ꯍꯥꯏꯖꯔꯔꯣꯏ. ꯑꯁꯨꯝꯅ ꯏꯟꯗꯣꯝꯆꯥ ꯍꯣꯏꯒꯤ ꯏꯃꯨꯡꯁꯦ ꯃꯔꯨ ꯑꯣꯏꯅ ꯏꯟꯗꯣꯝꯆꯥꯒꯤ ꯊꯥꯒꯤ ꯇꯣꯂꯣꯞꯁꯤꯅ ꯄꯨꯔꯤꯕꯅꯤ. ꯀꯀꯥꯒꯤꯗꯤ ꯀꯩꯁꯨ ꯌꯥꯝꯅ ꯐꯪꯕ ꯑꯣꯏꯗꯦ ꯏꯟꯗꯣꯝꯆꯥꯒ ꯌꯦꯡꯅꯔꯨꯔꯕꯗꯤ. ꯑꯁꯨꯝꯅ ꯃꯈꯣꯏꯒꯤꯁꯨ ꯃꯆꯥ ꯃꯁꯨ ꯁ꯭ꯀꯨꯜ ꯇꯝꯍꯟꯕꯒ ꯌꯥꯝꯅ ꯋꯥꯕ ꯍꯧꯔꯛꯈꯤ. ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯣ ꯄꯩꯁా ꯋꯥꯡꯕꯗꯒꯤ ꯊꯥꯗꯣꯛꯇꯨꯅ ꯃꯇꯝ ꯈꯔ ꯑꯍꯣꯡꯕ ꯀꯥ ꯌꯥꯝꯗꯕ ꯃꯐꯝ ꯑꯃꯗ ꯂꯩꯔꯝꯃꯤ. ꯍꯥꯟꯅ ꯑꯩ ꯗꯦꯜꯂꯤꯗ ꯍꯦꯛ ꯂꯥꯛꯄꯗꯗꯤ ꯏꯟꯗꯣꯝꯆꯥ ꯈꯣꯏꯗ ꯂꯩꯔꯝꯕꯅꯤ. ꯑꯗꯨꯕꯨ ꯏꯟꯗꯣꯝꯆꯥ ꯍꯣꯏꯒꯤ ꯐꯤꯕꯝꯁꯤꯅ ꯍꯟꯗꯛ ꯄꯣꯠ ꯂꯧꯕ ꯆꯠꯄꯗꯗꯤ ꯇꯣꯉꯥꯟꯕ ꯍꯣꯇꯦꯜꯒꯤ ꯀꯥ ꯑꯃ ꯂꯧꯗꯨꯅ ꯂꯩꯕ ꯇꯥꯔꯝꯃꯤ. ꯑꯩꯅ ꯄꯣꯠ ꯂꯧꯔꯤꯕꯁꯤ ꯃꯐꯝ ꯑꯃꯈꯛꯇꯗꯒꯤ ꯅꯠꯇꯦ, ꯃꯐꯝ 3-4ꯗꯒꯤꯅꯤ. ꯑꯗꯨꯅꯅꯤ ꯑꯩꯅ ꯌꯥꯝꯗ꯭ꯔꯕꯗ ꯅꯨꯃꯤꯠ 5ꯅꯤꯃꯨꯛꯇꯤ ꯍꯦꯛ ꯂꯩꯔꯤꯕꯁꯦ. ꯃꯇꯧ ꯑꯁꯨꯝꯅ ꯑꯩ ꯍꯟꯗꯛꯇꯤ ꯍꯣꯇꯦꯜ ꯑꯃ ꯃꯃꯜ ꯈꯔ ꯍꯣꯡꯏ ꯍꯥꯏꯗꯨꯅ ꯁꯤꯡꯒꯜ ꯔꯨꯝ ꯑꯃ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯕꯨꯛ ꯇꯧꯁꯤꯜꯂꯝꯃꯤ. ꯑꯗꯨꯒ ꯆꯪꯕ ꯅꯨꯃꯤꯠ ꯑꯗꯨꯃꯗꯤ ꯏꯟꯗꯣꯝꯆꯥ ꯈꯣꯏ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯁꯥꯟꯅꯔꯝꯃꯤ. ꯏꯟꯗꯣꯝꯆꯥꯒꯤ ꯑꯋꯥꯕ ꯀꯌꯥ ꯑꯃꯁꯨ ꯑꯩꯉꯣꯟꯗ ꯇꯝꯂꯝꯃꯤ. ꯑꯩꯅꯁꯨ ꯏꯟꯗꯣꯝꯆꯥꯕꯨ ꯊꯦꯝꯖꯤꯜꯂꯝꯃꯤ. ꯑꯁꯨꯝꯅ ꯏꯟꯗꯣꯝꯆꯥ ꯀꯀꯥꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯅꯔꯝꯂꯕ ꯃꯇꯨꯡ ꯑꯩ ꯍꯣꯇꯦꯜꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ. ꯑꯩꯅ ꯂꯩꯔꯤꯕ ꯍꯣꯇꯦꯜ ꯑꯗꯨ ꯌꯥꯝꯅ ꯆꯥꯎꯕ ꯑꯣꯏꯗꯦ. ꯃꯤꯁꯨ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯆꯤꯟꯗꯦ. ꯆꯥꯡ ꯑꯃꯗ ꯑꯗꯨꯝ ꯂꯩ. ꯋꯥꯕꯒ ꯀꯩꯒ ꯑꯩꯁꯨ ꯑꯩꯒꯤ ꯀꯥ ꯇꯝꯅ ꯁ꯭ꯇ꯭ꯔꯦꯠꯇ ꯆꯪꯂꯛꯂꯝꯃꯤ. ꯑꯩꯒꯤ ꯀꯥ ꯍꯦꯛ ꯌꯧꯕꯒ ꯑꯩ ꯐꯃꯨꯡꯗ ꯄꯣꯗ꯭ꯔꯣꯞ ꯇꯥꯔꯝꯃꯤ. ꯑꯩꯅ ꯐꯛꯂꯥꯡꯗ ꯊꯦꯠꯂꯤꯕ ꯘꯔꯤ ꯑꯗꯨꯗ ꯄꯨꯡ ꯌꯦꯡꯂꯨꯕꯗ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 8 ꯇꯥꯗꯧꯕꯒꯤ ꯇꯧꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯐꯃꯨꯡꯗ ꯍꯤꯞꯂꯝꯕꯗꯒꯤ ꯈꯪꯍꯧꯗꯅ ꯀꯥ ꯑꯗꯣ ꯈꯪꯁꯥ ꯁꯥꯒꯠꯂꯛꯈꯤ꯫ ꯑꯗꯨꯅ ꯑꯩ ACꯗꯣ ꯑꯣꯟ ꯇꯧꯏ꯫ ꯈꯪꯁꯥ ꯁꯥꯔꯝꯕꯗꯒꯤ ꯏꯪꯊꯔꯛꯄ ꯑꯗꯨꯗ ꯑꯩ ꯏꯁꯥꯁꯦ ꯎꯏꯔꯨꯝ ꯇꯧꯔꯛꯈꯤ꯫ ꯑꯗꯨꯒ ꯇꯨꯝꯊꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯑꯩꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗꯗꯤ ꯄꯨꯡ 9ꯒ ꯈꯔ ꯍꯦꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗꯅꯤ ꯀꯥ ꯑꯗꯣ ꯏꯔꯨꯝ ꯂꯨꯝꯕꯗꯧꯅ ꯃꯑꯣꯡ ꯑꯃ ꯇꯧꯔꯝꯂꯤꯕꯁꯦ꯫ ꯑꯍꯣꯡꯕ ꯑꯗꯨ ꯌꯥꯝꯅ ꯂꯥꯏꯅ ꯈꯪꯂꯝꯃꯤ꯫ ꯏꯁꯥꯗ ꯃꯔꯝ ꯁꯨꯛꯂꯩ ꯂꯩꯇꯅ ꯏꯄꯥꯏ ꯊꯥꯕꯥꯏ ꯍꯧꯕ, ꯇꯨ ꯆꯨꯡꯕꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯇꯧꯔꯛꯈꯤ꯫ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯍꯥꯏꯅꯕꯗ ꯏꯁꯥꯗ ꯇꯨ ꯆꯨꯡꯂꯛꯄ ꯑꯁꯦ ꯀꯔꯤꯒꯨꯝꯕ ꯈꯪꯏꯪ ꯏꯪꯂꯕ, ꯈꯪꯁꯥ ꯁꯥꯕ ꯅꯠꯇ꯭ꯔꯒ ꯏꯁꯥꯗ ꯁꯣꯛꯄ ꯌꯥꯕ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯂꯩꯕꯗ ꯇꯧꯏ ꯍꯥꯏꯅꯩ꯫ ꯏꯁꯥ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯗꯨꯝ ꯌꯦꯡꯂꯒ ꯂꯩꯕꯗꯧꯅ ꯐꯥꯎꯔꯛꯈꯤ꯫ ꯂꯥꯏꯒꯤ ꯃꯅꯤꯜ ꯐꯪꯕ ꯌꯨꯝꯃꯛꯇ ꯑꯣꯏꯔꯣ, ꯂꯝꯕꯤꯃꯛꯇ ꯑꯣꯏꯔꯣ, ꯃꯐꯝ ꯑꯃꯍꯦꯛꯇꯕꯨ ꯑꯣꯏꯔꯕꯁꯨ ꯍꯦꯟꯅ ꯃꯅꯤꯜ ꯐꯪꯕ ꯑꯀꯛꯅꯕ ꯖꯒꯥ 1-2ꯗꯤ ꯑꯗꯨꯝ ꯂꯩ ꯍꯥꯏꯅꯩ꯫ ꯑꯁꯨꯝꯅ ꯑꯩꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯀꯥꯆꯤꯜ, ꯇꯣꯏꯂꯦꯠ ꯑꯃꯗꯤ ꯊꯣꯡꯅꯥꯎ ꯃꯌꯥꯒꯤ ꯀꯥꯆꯤꯜ ꯃꯐꯝ 2 ꯑꯁꯤ ꯑꯣꯏ꯫ ꯑꯩꯅ ꯏꯁꯥꯗ ꯐꯥꯎꯔꯤꯕ ꯑꯀꯤꯕ ꯄꯨꯝꯅꯃꯛ ꯑꯁꯦ ꯁꯤꯗꯒꯤ ꯍꯧꯔꯛꯄꯗꯧꯅ ꯇꯧꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯏꯁꯥꯗ ꯌꯥꯝꯅ ꯀꯤꯔꯕꯁꯨ ꯑꯩ ꯋꯥꯈꯜꯁꯦ ꯈꯔ ꯍꯦꯟꯃꯜꯂ ꯃꯥꯜꯂꯦ ꯈꯟꯗꯨꯅ ꯃꯈꯥꯗ ꯀꯨꯝꯊꯗꯨꯅ ꯀꯔꯤꯅꯣ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯅꯕ ꯇꯧꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯆꯥꯛ ꯆꯥꯕꯒ ꯇꯨꯝꯁꯤꯟꯕ ꯐꯠꯇꯦ ꯈꯟꯗꯨꯅ ꯑꯩ ꯌꯨꯝꯒꯤ ꯏꯃꯥ ꯕꯕꯥꯗ ꯀꯣꯜ ꯇꯧꯔꯝꯃꯤ꯫ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯕꯕꯥꯒ ꯏꯃꯥꯒꯁꯦ ꯊꯕꯛ ꯊꯦꯡꯅ ꯍꯜꯂꯛꯄꯅꯤꯅ ꯑꯩꯍꯥꯛꯁꯨ ꯄꯨꯡ 10-11 ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯆꯥꯛ ꯊꯦꯡꯅ ꯆꯥꯏ꯫ ꯑꯁꯨꯝꯅ
Imadi phone paidabnina babada tawraga wari watai ngaihak sanaraba matungda famungdo phajana semjinduna ai tumnanaba sem saramni. Asumna aina koileng lengduna hotnaringai sida ka adugi rek mathakta khinduna thamliba porcelain gi ornament macha ama khanghoudana kela aga pungkai kaikhi. Ngaihaktang dudi ai mihun suramde kibagidi natte adubu masibu kayam tangba jatnu aina tawbani singuka hairaktana haiba wakhal sidani. Kaiduna tariba adugi manakta phajana sangsillaga khungatuna dustbin da hapsillammi aduga ai mai muthattuna famungda kakhatuna tumlammi. Minute manga taramukse ai famungda onduna leirammi tumba suya yaramde ahingi matam naksiliba makai hena tumba yaramde akiba ama maram sungsa sadabida phaurammi. Ai isada yamna hainaramde ai laining thoi pabu setna thamoi nungda thaunijaduna mit usinduna tumba themlammi adubu aigi naksida mi ama hiptharakpagi saum ama phaurakhi. Phibam asi yaurakpadagi ai phuk launa khangboi lakboi haugatlaga kaagi mai ado thalammi. Masidi kaino manina haina khanbadagi ai mai thalaga chokri ama leiriba aduda uiboi phone paiboi tawraga ahingduma lelammi. Nongalaba numit hek thokpa matamdagi isase sor khara hondokpa dauna tawi. Yamna ngaklibadi ngarang numidang aduk yamna kihiba ka ado hojik nungsa sanglakpa ayuki matam asidadi karimata tawdaba isam samba ka amagi mawongda tawrammi. Ai isada ka asida kuina leithaba yararoi habase ai khanglammi. Maram asina chinya mit mai sengdoktuna aigi pot sei lawgadaba dukan mayamdo loina contact tawrammi. Aigi pandam asi numit aduda ai karbargi potsai sing ado loina loksin hauba asini. Asumna ai ka adudagi tholakle aduga breakfast aduna pot lawba satpa haurammi. Mafam anidagi pot si lawraba matungda hotel da halakpadadi ahingi pung amarom tadun leirammi. Khara nganna halakadabasu mafam sing ado amaga yamna lapnabana hena thengkhribani. Asumna aina ka aduda khong thangjilakpa matam sida aigi isase ison sonjilakhi adubu ai karaidadi leiruni paisa thiduna leiruraba mafamnina adum leiba takhi. Aina phi honggena tawringai matam asida thong hangduna leiriba toilet ki mai ado khapki. Ai maise phatlauna leisillaga yengbuni maidudi amuka hana khapkhidre. Ai wamanduna famungda hiplammi. Matam asidasu phamangda leplaga kanagumba amana adum yengduna leibagi saum ama adum phangbadawna leirammi. Punamak ase mai thana thokliba ngaktani. Ngarangi matawgumna ai chaukrida phamduna leirasira nongsu ngandawre khalammi adubu numittumadi ai asuki matik warammi maram aduna tumthagibasu khanghoudre. Nong nganba matungdadi ai ka adudagi yamna thuna thoknanaba upai ama thirage haina khalammi. Ai numit nini ka aduda leibadagi ka asigi maramda wafam simadi khangba ngamle madudi ka ase numidang khudingi tamnai aduga nongbu hek ngalabadi pumyang yangi. Ai indom sabu call tawduna wafam pumba hairammi. Indom sanasu mafam ado kuina leitharabadi jugo chagadaba mande thoglao makhoi kagi nakanda nupa ama lei maga nongma lekminnaba yagadra haina hange yadraga aikhoida carpet tharagha tumra kaino tawrasi haina indomcha na hairakhi. Aisu hoi indomcha aisu potsai singse puraga laklage hairamni. Masigi matungdagidi ai indomcha khoiromda chattuna indomcha khoi kaga naknabada leiriba nupa aduga nongma lelammi aduga ai yumda halakhi. Yum yorwa matungdadi ima pabungda thokhiba thodok pumbagi wari singdo lirammi. Asumna aina aigi yumda leiraba matung amuk hanna tamna khalami. Maning lomda mapan thokpa satpa hong hamba satpa phau ai yamna hainaramde. Tumlamdaigi famung changbadasu aigi kaagi thongse ge launa masana hekta hangdorakani. Mang hasu asuki matik nungairamde. Amuk phauba manglaknadriba aise humang taba makai manglaknarakhi. Yumdagi gari thauraga thabak chathokpa makta oiro gari maningsida kanagumba ama hamtharakpa dauna wet lumthabagumbase toina tawrakhi. Asumna
ꯍꯞꯇꯥꯃꯨꯛ ꯈꯥꯡꯕ ꯌꯥꯕ ꯈꯥꯡꯂꯝꯂꯒ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯑꯃꯥꯏꯕ ꯑꯃ ꯇꯥꯟꯅꯈꯤ꯫ ꯑꯍꯥꯟꯕꯗ ꯑꯃꯥꯏꯕ ꯑꯁꯤꯒꯤ ꯃꯌꯨꯝꯗ ꯍꯦꯛ ꯆꯠꯇꯨꯅ ꯌꯦꯡꯕꯗ, "ꯏꯕꯨꯡꯉꯣ, ꯅꯪꯅ ꯃꯤꯔꯝ ꯆꯠꯄꯗ ꯅꯪꯒꯤ ꯅꯇꯨꯡꯗ ꯂꯥꯏ ꯐꯠꯇꯕ ꯑꯃ ꯏꯟꯅꯔꯛꯂꯦꯅꯦ꯫ ꯌꯥꯝꯅ ꯐꯠꯇꯦꯅꯤ ꯃꯁꯤꯒꯤ ꯂꯥꯏꯃꯥꯡꯁꯤꯗꯤ" ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇꯁꯨ ꯑꯃꯥꯏꯕ ꯑꯗꯨꯅ "ꯅꯪꯅ ꯃꯐꯝꯗꯨꯗꯒꯤ ꯄꯣꯔꯛꯂꯤꯕ ꯄꯣꯠ ꯑꯗꯨ ꯂꯥꯏꯊꯧ ꯇꯤꯟꯊꯧ ꯇꯧꯔꯒ ꯃꯩ ꯊꯥꯁꯤ, ꯏꯄꯥꯒꯤꯁꯤꯗ ꯇꯠꯅꯕ ꯅꯨꯃꯤꯠ ꯑꯃꯗ ꯄꯣꯔꯛꯎ" ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅ ꯃꯁꯤꯗ "ꯏꯄꯥ, ꯑꯃꯥꯏꯕ, ꯀꯔꯕꯥꯔꯤ ꯄꯣꯠ ꯃꯌꯥꯝꯗꯨ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ" ꯍꯥꯏꯅ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯥꯏꯕ ꯑꯗꯨꯅ "ꯅꯠꯇꯦ ꯅꯠꯇꯦ, ꯅꯪꯅ ꯃꯐꯝꯗꯨꯗꯒꯤ ꯄꯣꯔꯛꯄ ꯄꯣꯠ ꯑꯃ ꯏꯄꯥꯅ ꯎꯔꯤ ꯑꯗꯨꯅꯤ, ꯅꯪꯒꯤ ꯀꯔꯕꯥꯔꯒꯤ ꯄꯣꯠ ꯑꯗꯨꯗꯤ ꯃꯔꯤ ꯂꯩꯅꯗꯦ" ꯍꯥꯏꯔꯛꯈꯤ꯫ ꯃꯁꯤꯗ ꯏꯃꯥꯅ "ꯏꯕꯨꯡꯉꯣ" ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯒ "ꯀꯔꯤ ꯄꯣꯠꯅꯣꯅꯦ ꯅꯪꯅ ꯄꯣꯔꯛꯂꯤꯕꯗꯨꯕꯨ" ꯍꯥꯏꯅ ꯍꯪꯈꯤ꯫ ꯃꯁꯤꯗ ꯑꯩꯅ "ꯑꯣ ꯏꯃꯥ, ꯑꯩꯅ ꯍꯣꯇꯦꯜꯒꯤ ꯑꯣꯏꯅ ꯊꯣꯛꯄꯗ ꯑꯣꯔꯅꯥꯃꯦꯟ ꯃꯆꯥ ꯃꯆꯥ ꯌꯦꯟꯊꯣꯛꯄꯅꯤ, ꯑꯗꯨ ꯑꯣꯏꯔꯝꯒꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯁꯦꯡꯕꯗꯤ ꯑꯩꯅ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯂꯝꯗꯥꯏꯗ ꯔꯦꯛ ꯃꯊꯛꯇ ꯂꯩꯔꯤꯕ ꯑꯣꯔꯅꯥꯃꯦꯟ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯒ꯭ꯂꯥꯁꯅ ꯁꯥꯕ ꯋꯥꯍꯣꯡ ꯑꯃ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯗꯨꯅ ꯌꯦꯞꯈꯤꯕꯅꯤ꯫ ꯃꯌꯥꯝ ꯃꯃꯥꯡꯗ ꯍꯥꯏꯕ ꯐꯖꯗꯕꯗꯒꯤ ꯁꯦꯔꯥꯟꯅꯅ ꯍꯥꯏꯖꯤꯟꯕꯅꯤ꯫ ꯑꯁꯨꯝ ꯇꯧꯅ ꯑꯩꯅ ꯄꯣꯔꯛꯂꯤꯕ ꯑꯣꯔꯅꯥꯃꯦꯟ ꯑꯗꯣ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯨꯗꯨꯅ ꯂꯥꯏꯊꯧ ꯇꯤꯟꯊꯧ ꯇꯧꯊꯣꯛꯄꯗꯒꯤ ꯑꯩꯉꯣꯟꯗ ꯏꯟꯅꯔꯝꯕ ꯂꯥꯏ ꯑꯗꯣ ꯃꯥꯡꯈꯤ꯫ ꯃꯌꯥꯝꯅ ꯇꯧꯅꯤ ꯍꯥꯏꯕꯗꯤ ꯅꯠꯆꯗꯦ, ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯑꯩꯅ ꯁꯣꯏꯔꯨꯔꯤꯕ ꯑꯗꯨꯝ ꯍꯥꯏꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯐꯝꯗꯒꯤ ꯄꯣꯠ ꯆꯩ ꯄꯣꯔꯛꯄꯁꯦ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏꯅꯤ, ꯃꯁꯤ ꯈꯛ ꯇꯧꯕꯤꯔꯣꯏꯗꯕꯅꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯒꯤ ꯋꯥꯔꯤꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯇꯨꯡꯗ ꯑꯅꯧꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯃꯌꯥꯝꯕꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫